ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤꯅꯤ ꯈꯟꯅ ꯌꯦꯡꯂꯝꯕ ꯊꯥꯕꯜꯁꯨ ꯑꯣꯏꯔꯝꯃꯤ ꯀꯅꯥ ꯑꯃꯒꯤ ꯀꯥꯟꯅꯔꯝꯗꯥꯏ ꯂꯥꯛꯄ ꯃꯤꯑꯣꯏꯕꯅꯤ ꯊꯥꯖꯔꯨꯕ ꯑꯩꯅ ꯑꯁꯣꯏꯕꯅꯤ ꯎꯠꯂꯝꯃꯤ ꯃꯤꯅꯨꯡꯁꯤ ꯄꯤꯔꯝꯃꯤ ꯊꯥꯖꯕ ꯀꯌꯥ ꯃꯥꯡꯈꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯏꯅꯥꯛꯇ ꯐꯝꯂꯝꯕ ꯃꯍꯥꯛꯁꯨ ꯂꯩꯊꯣꯔꯛꯄꯗ ꯃꯃꯤ ꯁꯥꯝꯈꯤ ꯈꯟꯗꯣꯛꯂꯕꯅꯤ ꯃꯁꯤꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯂꯤꯕꯗꯒꯤ ꯂꯤꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯀꯨꯟꯗꯥꯂꯩꯗꯨ ꯑꯌꯨꯛꯀꯤ ꯙꯨꯞ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯍꯧꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯗꯨ ꯑꯃ ꯄꯠꯊꯠꯂꯒ ꯍꯦꯛꯇꯨꯅ ꯅꯥꯄꯗ ꯁꯤꯟꯁꯤꯜꯂꯤ ꯏꯔꯤ ꯂꯤꯈꯩ ꯔꯥꯁꯤ ꯀꯪꯅ ꯏꯁꯩꯒ ꯉꯪꯏ ꯎꯏꯒꯤ ꯅꯥꯆꯣꯝ ꯌꯦꯠꯇ ꯆꯤꯟꯅꯤꯡꯂꯤ ꯂꯩꯖꯔꯒꯦ ꯄꯨꯟꯁꯤꯁꯦ ꯅꯅꯥꯛꯇ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯧꯊꯣꯔꯛꯏꯀꯣ ꯁꯨꯃꯥꯏꯅꯒ ꯇꯧꯔꯤꯀꯥꯟꯗ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯄꯥꯈꯪ ꯑꯃꯇꯪ ꯏꯅꯥꯛꯇꯒ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯆꯤꯜꯍꯥꯎꯒ ꯀꯩꯁꯨ ꯊꯤꯖꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯏꯟꯈꯠꯂꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯀꯨꯟꯗꯥꯂꯩꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯛꯏ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯁ ꯏꯅꯦꯌꯦ ꯋꯥꯈꯜꯒ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯀꯥꯟꯁꯤꯗ ꯏꯅꯦ ꯀꯔꯤꯅꯣ ꯏꯅꯦꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯅꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯍꯅꯨꯕꯤ ꯑꯣꯏꯅꯒ ꯎꯔꯨꯔꯕꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯆꯦ ꯁꯥꯎꯕꯤꯅꯨ ꯁꯥꯎꯗꯦꯗ ꯏꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯍꯨꯜꯁꯦ ꯀꯣꯛꯇ ꯄꯥꯏꯈꯠꯂꯛꯈꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯍꯪꯉꯨꯆꯣꯅ ꯂꯥꯛꯄꯅꯤ ꯀꯨꯟꯗꯥꯂꯩ ꯀꯧꯕꯤ ꯁꯦꯟꯗꯣꯏ ꯁꯥꯟꯕꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯩꯁꯨ ꯌꯨꯝ ꯍꯪꯂꯒ ꯂꯥꯛꯄꯗ ꯆꯪꯂꯛꯏꯁꯤꯅꯤ ꯅꯪꯅ ꯊꯤꯔꯤꯗꯣ ꯑꯩꯅꯤ ꯀꯨꯟꯗꯥꯂꯩ ꯍꯥꯏꯗꯣ ꯑꯩꯅꯦ ꯃꯥꯡꯒꯣꯜꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯍꯪꯕꯗ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯇꯈꯩ ꯅꯪ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯕ ꯏꯃꯥꯒꯤ ꯈꯜꯂꯒ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯦꯅ ꯑꯩꯅ ꯑꯣꯏꯅ ꯄꯨꯕ ꯂꯥꯛꯏꯅꯦ ꯏꯆꯦ ꯏꯃꯥꯎ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯒ꯭ꯌꯥꯟꯒꯁꯦ ꯁꯨꯠꯇ ꯇꯥꯊꯦꯛꯄꯤꯅꯤꯡꯉꯦ ꯑꯩꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯉꯥꯎꯁꯤꯜꯂꯛꯀꯗꯧꯔꯦꯕ ꯀꯨꯟꯗꯥꯂꯩꯒꯤ ꯃꯇꯧꯗꯨ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯏ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯀꯥꯈꯠꯂꯛꯇꯨꯅ ꯄꯥꯈꯪꯗꯨ ꯐꯝꯍꯜꯂꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩꯅꯦ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯐꯝ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯁꯦꯜ ꯄꯨꯈꯤꯕ ꯇꯥꯔꯗꯤꯅꯦ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯊꯋꯥꯏ ꯁꯠꯇꯧꯔꯤꯕꯅꯤ ꯈꯪꯂꯤꯗꯅ ꯑꯩ ꯇꯥꯠ ꯄꯥꯠꯀ ꯇꯧꯖꯔꯣꯏ ꯏꯆꯦ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ ꯃꯁꯛꯁꯤꯒ ꯏꯐꯥꯏ ꯐꯖꯈꯩ ꯂꯩꯔꯝꯃꯨꯀꯣ ꯆꯥ ꯁꯪꯒꯣꯝ ꯑꯍꯥꯎꯕ ꯂꯣꯟꯕꯤꯔꯛꯀꯦ ꯐꯝꯂꯝꯃꯨ ꯍꯣꯏ ꯌꯥꯅꯤ ꯏꯆꯦ ꯑꯗꯨꯝ ꯐꯝꯒꯦ ꯀꯨꯟꯗꯥꯂꯩꯗꯣ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯋꯥꯈꯜ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯔꯦꯝꯕꯗ ꯁꯦꯜ ꯄꯨꯕ ꯂꯥꯛꯄꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯐꯥꯔꯒ ꯊꯝꯕꯤꯈꯤꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯃꯥꯅ ꯆꯠꯂꯗꯤ ꯄꯤꯔꯛꯑꯣꯏ ꯑꯩ ꯑꯣꯏꯅ ꯆꯠꯂꯨ ꯍꯦꯛ ꯍꯥꯏꯕꯒ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯦꯜ ꯄꯨꯕ ꯂꯥꯛꯄ ꯃꯤꯒꯤꯕꯨ ꯆꯥꯒ ꯂꯣꯟꯅꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯁꯣꯝꯗ ꯁꯤꯖꯤꯟꯅꯗꯕ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯄꯤꯔꯛꯇꯧ ꯃꯤꯁꯤꯅ ꯃꯀꯣꯛ ꯂꯩꯈꯥꯏꯗꯅ ꯂꯩꯔꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯥꯗꯨ ꯑꯃꯥꯡꯁꯪꯗ ꯆꯪꯂꯨꯕꯒꯤ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯇꯞꯅ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯐꯝꯂꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯅꯥꯅꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯁꯤꯅ ꯏꯅꯦ ꯁꯦꯜ ꯈꯤꯇ ꯄꯨꯒꯦꯅ ꯂꯥꯛꯄꯅꯤ ꯏꯆꯦꯗꯣ ꯃꯅꯨꯡꯗ ꯐꯤ ꯍꯣꯡꯉꯨꯒꯦꯅ ꯆꯪꯈꯤꯕꯅꯤ ꯃꯥ ꯊꯣꯔꯛꯂꯒ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯄꯤꯒꯦꯅ ꯍꯥꯏꯔꯝꯃꯤꯅꯤ ꯐꯤ ꯍꯣꯡꯕ ꯆꯪꯈ꯭ꯔꯤꯕ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯒ ꯃꯥꯅ ꯐꯤ ꯍꯣꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀோ ꯅꯆꯦꯗꯣ ꯏꯅꯦ ꯀꯧꯊꯣꯔꯛꯀꯦ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯨꯟꯗꯥꯂꯩꯗꯨ ꯃꯃꯥꯏ ꯑꯊꯤꯕꯗꯨꯗ ꯇꯞ ꯇꯥꯅ ꯀꯦꯁꯤꯜꯂꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯄꯥꯟꯗ ꯃꯤ ꯉꯥꯏꯔꯤꯁꯦ ꯅꯪꯕꯨ ꯈꯪꯗꯕ꯭ꯔో ꯑꯊꯨꯕꯒꯤ ꯁꯦꯜ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯅꯍꯥꯟꯈꯩ ꯄꯥꯈꯪꯅ ꯁꯦꯜ ꯄꯨꯕ ꯑꯃꯨꯛꯇ ꯂꯥꯛꯇꯕꯅꯤ ꯉꯁꯤ ꯂꯥꯛꯏꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯑꯃ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯒꯤ ꯃꯤꯡꯏꯁꯤꯟꯕ ꯆꯦꯗꯨꯅ ꯀꯗꯥꯏꯗꯅꯣ ꯊꯝꯈꯤꯕꯗꯣ ꯑꯣ ꯁꯤꯗ ꯂꯩ ꯑꯗꯣ ꯏꯃꯥ
ꯁꯪꯒꯣꯝ ꯆꯥꯗꯣ ꯅꯪ ꯂꯥꯎꯅ ꯑꯝꯇ ꯂꯣꯜꯂꯣ ꯃꯤꯅꯅꯦ ꯋꯥ ꯈꯪꯗꯦ ꯍꯥꯏꯈꯤꯅꯤꯕ ꯑꯩ ꯊꯣꯛꯑꯦ 이kat 카친나라가 제도 빠이두나 토키 마자기 마토우두다 빛 할라바 마마나 수갓라가 아스 티리바 마사 쿠티시가 떠우리바 이랑시가 마시 막나니고 마와 팡드리세 센도이 크라 산바다기 파캉나가 셀 우발락바시다 마디 하라우자리바니네 팡드라바니나 아사 마사가 짜리네바 아이네 잠다 로루게 마시가 떠우드라디 아리비기 이사우나 юм신 닐라니 Nangi mingdo kari haiba ming isendoi ni laifam su hairo thoyin ba koi thangna ba khul dagini kuina puroi je imana bagini athu bagi oi bani na nangna da bani aina khakna pi gani ni kona draso adum hangma lau ko ado aina sel khumba lak draso nangna thagi sendoi do thinba la ke su yani ko aidi yaroi kaina haide ko hoi ai adum laksagi yaradi ꯑꯩꯁꯨ ꯊꯥ ꯐꯥꯗꯕꯤꯗ ꯁꯤꯡꯅꯕ ꯇꯧꯖꯔꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯀꯣꯟꯅ ꯂꯩꯔꯀꯥꯟꯗ ꯇꯞꯅ ꯑꯗꯨꯝ ꯁꯤꯡꯉꯁꯨ ꯊꯨꯅ ꯁꯤꯡꯉꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯗꯦꯀꯣ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯁꯦꯜꯗꯨ ꯄꯤꯔꯛꯏ ꯊꯣꯏꯍꯦꯟꯕꯁꯨ ꯂꯧꯁꯤꯜꯂꯒ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤ ꯏꯆꯦ ꯁꯤꯗꯤ ꯌꯥꯝꯃꯜꯂꯤ ꯑꯩꯅ ꯃꯁꯤꯡꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯏꯆꯦꯅ ꯄꯤꯁꯤꯜꯂꯛꯏ ꯏꯆꯦ ꯑꯁꯤꯈꯛ ꯂꯧꯖꯒꯦ ꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯣ ꯑꯅꯥꯕ ꯍꯥꯏꯁꯤꯗꯤ ꯁꯦꯜ ꯃꯌꯥꯝ ꯆꯪꯕꯅꯤ ꯑꯩꯅ ꯄꯤꯔꯤꯗꯨꯅ ꯌꯥꯅꯕ ꯁꯤꯜꯂꯨ ꯀꯣꯟꯅꯅꯕ ꯑꯩꯅ ꯈꯛꯅ ꯄꯤꯔꯕꯅꯤ ꯂꯧꯁꯜꯂꯨ ꯌꯥꯃꯟꯈ꯭ꯔꯦ ꯑꯩꯅ ꯁꯤꯡꯕ ꯉꯝꯒꯗꯕ ꯈꯛ ꯄꯨꯖꯒꯦ ꯀꯣꯟꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯕꯅꯤ ꯑꯁꯤꯈꯛ ꯂꯧꯖꯒꯦ ꯑꯇꯩꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩ ꯑꯃꯨꯛ ꯍꯪꯕ ꯂꯥꯛꯆꯒꯦ ꯁꯤꯖꯦ ꯅꯝꯗꯅ ꯁꯦꯜꯗꯨ ꯄꯤꯁꯤꯜꯂꯛꯏ ꯀꯨꯟꯗꯥꯂꯩ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯃꯨꯔꯨꯝ ꯁꯨꯒꯠꯂꯤ ꯑꯩꯅꯗꯤ ꯈꯔ ꯌꯥꯝ ꯄꯤꯁꯤꯜꯂꯒ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯁꯤꯟꯒꯤꯗꯃꯛꯀ ꯁꯤꯒꯤ ꯄꯥꯈꯪꯁꯦ ꯁꯤꯡꯕ ꯁꯥꯕ꯭ꯔꯕꯨ ngasi aina imungda pusilaga phara thamniko bema se nang na haiba sa sangomdo nang launa lolabani ma da piyoi ma cha si tha o imana lon base yam haubani thaksilo hoi pangdhan bi hida ka pamdana mu ibu tha o hu hap tabani kaisum siroi lap na sulak paduda waramani na imada hairaga chalolan bani aina thoyenbadu sangom chadu phu kamlaga loina thakjinkhre seldu pairaga chatlage hairamduna thoki chatkhre somdu onthoklaga amta yenglamladi thamoisina kayada penjadwa haima yenglamdi thonga lan thoki dore lan thokre yenglamdi as ai chaida hai yengningdi nasaktuga phajaba nupa ga su pami nangdine nasaga sanaba nupa su thiyu yade sugumba phajabadi namangda phongmangunune oiroi Ima khatnabadu yam hauranu aina lirisia imana lihali natro hana imanabi singa pullaga nupa unaba satpadana cheksinba sarinena chaina ga phudana masirei sida ipaduna sathiri bane sarini gaina aibo yumdagi mapalga thokandabi tawkibado hausiti ipa su lekhidre aduga isu liraga lehaurena nangna nasak thijabagi nupa phangdraga napada kaigi tainarino ha napado nangida makhanbada wakha laina naraga lekhidabani kanagi majagi khanbada maming chatlin oiramani yu walakpagi chingthi asikhibada aphabaromda mu hairiba migi mangda adumai hairasu aigi mangdadi nawaga kankalakanu daima arembada nupanaga phangdabagi khoidau sawningmani yumgase mathak makha thok onthomaga kaidanum chasakhini chatnaba mafamdubu leiradi sakro hairine nangni yumda leibase imadi tin haurene Imadi ketobagi tin hauriba aiga laiminaraga imana tin haubagi kari mathau tage tauriba phibam maong mataudo ayuksida pakhangna sel puba la eidana tap tana kesile pa I khangde pakte khangde chahi dugo chanaba phirol su sete namainina mahingka maraktuda thajilliba mayamduna ne odum oningi chairongina thomadi wanthani ne imanang phagi dagi aida khatnaba yam hauganuko aina pendabasa sokhelakna ngasi chara henbagi khongjang jangsin chani changsalo nungtigi nga yen thungna sathoke nangna sara hen khi bhaibasia imadadi kanari bani maramdi nangdi migi yengdi liri matik nathibong su laweba chakloi ma chakmai thagalaga ne thongna batawro nasaktu yengingje aina thirisia ma lawdana thirini de hainingdi aduga aingon thiye kaina haidana ima sekpi manbi nang silaw dana isa hin chabi dagi mi olak pamalin
ꯑꯌꯨꯛꯇꯨꯃ ꯃꯃꯥ ꯃꯆꯥꯗꯨ ꯈꯠꯅꯗꯅ ꯂꯦꯟꯈꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯈꯠꯅ ꯂꯥꯎꯅꯗꯅ ꯆꯥꯏ꯫ ꯃꯤ ꯑꯅꯤꯈꯛ ꯂꯩꯕ ꯌꯨꯝꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯣꯜꯗꯨꯅ ꯃꯌꯨꯝꯗꯨ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯟꯗꯥꯂꯩ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯁꯦꯜ ꯈꯣꯝꯕ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯏꯅ ꯄꯨꯜꯂꯛꯈꯤꯕ ꯊꯥꯔꯣꯗꯨ ꯃꯆꯥꯅꯨꯄꯥꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯍꯦꯛ ꯊꯦꯡꯅꯩ꯫ "ꯍꯩꯃ, ꯀꯨꯟꯗꯥꯂꯩ, ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯈꯥꯎꯗꯨꯅꯦ ꯀꯩꯅꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯁꯦꯜ ꯈꯣꯝꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅ." "ꯑꯦ, ꯁꯤꯅ ꯅꯪꯒꯤ ꯅꯆꯥꯔꯣ?" "ꯃꯥꯅꯦ, ꯏꯆꯥꯅꯨꯄꯥꯅꯦ, ꯆꯍꯤ 4 ꯆꯪꯉꯛꯏꯅꯦ꯫ ꯂꯝ ꯍꯦꯟꯕꯗ ꯂꯣꯏꯔꯦ ꯕꯦꯝꯃ, ꯆꯍꯤ 4 ꯆꯪꯉꯛꯑꯦꯕ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥꯁꯤ ꯑꯣꯏꯅ ꯆꯥꯎꯕ ꯉꯥꯏꯔꯁꯤꯔꯅꯦ." "ꯀꯨꯟꯗꯥꯂꯩ, ꯀꯨꯟꯗꯥꯂꯩ, ꯍꯥꯎ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯕꯅꯣ?" "ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯀꯧꯕꯒ ꯇꯥꯗꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯗꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ?" "ꯅꯠꯇꯦ, ꯅꯪꯒꯤꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯗꯣꯏꯅꯣ? ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣꯍꯦ, ꯆꯍꯤꯗꯣ ꯌꯥꯔꯝꯃꯔꯣꯏ." "ꯄꯥꯜꯂꯗꯧꯅꯤ꯫ ꯅꯨꯄꯥꯗꯣ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯗꯨꯝ ꯄꯥꯜꯂꯗꯧꯅꯤ꯫ ꯆꯍꯤꯗꯤ ꯄꯪꯌꯥꯝꯗꯦꯗ, 33 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤ." "ꯑꯗꯨꯅꯤ, ꯆꯍꯤꯗꯣ ꯌꯥꯝꯁꯜꯂꯛꯑꯦꯕ꯫ ꯅꯈꯣꯏ ꯏꯃꯥꯍꯣꯏꯗ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯁꯦꯝꯍꯜꯂꯒ ꯄꯥꯟꯅꯕ ꯇꯧꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟ ꯈꯪꯖꯔꯣꯏꯁꯅꯤꯀꯣ꯫ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯄꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯣ ꯍꯥꯏꯔꯛꯄꯅꯦ꯫ ꯀꯣꯟꯅ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯂꯩꯍꯧꯔꯦ." ꯑꯁ, ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯐꯪꯗꯦ ꯈꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯄꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯦ ꯍꯥꯏꯕ꯫ ꯅꯨꯄꯥꯁꯦ ꯂꯩꯇ꯭ꯔꯒꯅ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯆꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯃꯥꯁꯨ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯜꯂꯒ ꯄꯤꯊꯣꯔꯛꯄ ꯌꯥꯏꯅ." ꯀꯨꯟꯗꯥꯂꯩꯗꯨ ꯌꯨꯝ ꯑꯃꯗ ꯁꯦꯜ ꯈꯣꯝꯕ ꯂꯥꯛꯏ꯫ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯏꯃꯨꯡꯒꯤ ꯃꯤ ꯀꯧꯊꯣꯛꯏ꯫ "ꯑꯣ ꯏꯅꯦ! ꯏꯅꯦ, ꯑꯩ ꯂꯥꯛꯑꯦ! ꯊꯣꯛꯂꯛꯑꯣ! ꯏꯅꯦ, ꯊꯣꯛꯂꯛꯑꯣ! ꯀꯩꯅꯣ, ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ? ꯊꯣꯛꯂꯛꯑꯣꯅꯦꯍꯦ! ꯀꯔꯤꯅꯣ? ꯑꯣ, ꯊꯣꯛꯂꯛꯑꯦ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯕ ꯃꯥꯜꯂꯤꯗ? ꯁꯦꯜꯁꯤꯗ ꯂꯩꯔꯁꯦ." "ꯉꯥꯏꯈꯣ, ꯇꯥꯔꯤꯛ ꯑꯝꯇ ꯏꯁꯤꯟꯈꯤꯒꯦ." "ꯑꯣ, ꯍꯧꯖꯤꯛ ꯅꯣꯏꯗ ꯂꯥꯛꯄꯗꯅꯦ ꯊꯥꯏꯅ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯊꯥꯔꯣꯗꯣ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯊꯣꯔꯛꯄ, ꯑꯗꯨꯅ ꯊꯦꯡꯉꯤꯅꯤ." "ꯅꯃꯥꯟꯅꯕꯤ ꯊꯥꯔꯣꯗꯨꯔ ꯍꯥꯏꯁꯦ? ꯃꯤꯗꯤ ꯃꯆꯥꯒ ꯌꯥꯎꯔꯝꯂꯅꯤꯗ." "ꯌꯥꯎꯔꯦ, ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯆꯥꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯗꯣꯏꯖꯥꯠꯅꯤꯅꯦ꯫ ꯀꯅꯥ ꯈꯪꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯀꯣꯟꯅ ꯊꯦꯡꯅꯔꯛꯄꯁꯨ." "ꯑꯁ ꯀꯨꯟꯗꯥꯂꯩ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯈꯤꯇꯪ ꯍꯛꯃꯟꯗ꯭ꯔꯥ? ꯃꯥꯒꯤ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯛꯄꯗꯗꯤ ꯅꯀ꯭ꯋꯥꯡ ꯀꯣꯜꯂꯅꯤꯅꯦ ꯅꯪꯗꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯑꯩꯕꯨ ꯀꯌꯥꯝ ꯂꯤꯔꯗꯅ꯫ ꯌꯦꯡꯉꯣ, ꯈꯔ ꯂꯩꯔꯒ ꯃꯥꯏꯒꯁꯦ ꯃꯍꯤꯡ ꯐꯅꯕ ꯃꯌꯥꯝ ꯇꯩꯗꯧꯔꯤꯕꯅꯤ꯫ ꯁꯛꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯛꯀꯁꯦ ꯐꯖꯊꯣꯛꯍꯜꯂꯛꯀꯦ." "ꯇꯧ, ꯁꯦꯜ ꯑꯗꯨꯛ ꯄꯥꯏꯔꯤꯕꯣ, ꯅꯃꯥꯏꯗꯨꯗ ꯁꯦꯜꯁꯨ ꯈꯔ ꯊꯥꯗꯧꯋꯣ." "ꯊꯥꯗꯒꯦ, ꯃꯌꯥꯝ ꯊꯥꯗꯗꯣꯏꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯁꯦ ꯐꯪꯉꯣꯏꯗꯧꯔꯦꯕ꯫ ꯍꯧꯖꯤꯛꯀꯥꯟ ꯄꯥꯈꯪꯁꯤꯡꯁꯤꯗꯤ ꯃꯁꯛ ꯐꯖꯕꯗ ꯂꯣꯏ ꯉꯥꯎꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯌꯨꯝ ꯄꯥꯟꯗꯧꯕ ꯅꯨꯄꯤꯗꯤ ꯊꯤꯗꯦ ꯃꯣꯏ ꯇꯧꯔꯤꯕ꯫ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯩꯁꯤ ꯂꯧꯔꯗꯤ ꯆꯔꯥ ꯍꯦꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯕ, ꯅꯠꯇ꯭ꯔꯥ ꯏꯅꯦ?" "ꯃꯥꯅꯤ, ꯀꯨꯟꯗꯥꯂꯩ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯝꯃꯒ ꯆꯥꯕ ꯌꯥꯔꯕꯅꯤ." "ꯏꯅꯦꯁꯤꯃ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯈꯤꯕꯁꯤꯅ꯫ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗꯁꯨ ꯆꯠꯀꯗꯧꯕꯅꯤ." "ꯑꯁ, ꯃꯣꯏꯔꯣꯝꯁꯤꯅꯅꯦ ꯁꯦꯟꯗꯣꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯏꯅꯦ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯏꯁꯦ ꯑꯁꯣꯝꯗ ꯆꯠꯂꯨꯔꯒ ꯑꯩꯒꯤ ꯏꯁꯧ ꯑꯔꯥꯡꯕꯤꯗꯣ ꯇꯧꯔꯨꯗꯣꯏꯅꯤ." "ꯆꯠꯂꯦ ꯏꯅꯦ, ꯆꯠꯂꯣ." ꯋꯥꯈꯜꯒ ꯁꯥꯒꯠꯂꯒ ꯀꯨꯟꯗꯥꯂꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯌꯨꯝ ꯄꯥꯟꯅꯔꯤꯉꯩꯗ ꯄꯥꯜꯍꯧꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯍꯧꯖꯤꯛꯇ ꯏꯔꯥꯡ ꯇꯧꯔꯤꯅꯦ ꯀꯥꯏꯅ꯫ ꯌꯦꯟ ꯀꯣꯛꯃꯜ ꯑꯔꯤꯕ ꯃꯥꯟꯈꯩ꯫ ꯐꯪꯉꯅꯤ ꯅꯋꯥꯗꯨ ꯁꯣꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ꯫ ꯆꯩꯔꯣꯡꯗꯨ ꯎꯕꯗ ꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯅꯤ ꯅꯨꯄꯥꯒ꯫ ꯃꯍꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯕꯥꯛ ꯁꯦꯜꯁꯨ ꯐꯅ ꯄꯥꯏꯔꯤꯅꯤ꯫ ꯃꯃꯥꯏ ꯑꯊꯤꯕꯁꯦ ꯈꯤꯇꯁꯨ ꯀꯦꯕ ꯃꯌꯥꯏꯌꯦꯕ꯫ ꯃꯥꯅ ꯐꯝꯂꯝꯕ ꯃꯐꯝꯁꯦ ꯋꯥꯏ ꯁꯤꯠꯇꯣꯛꯀꯦ ꯑꯔꯤꯕꯤ ꯃꯅꯝ ꯅꯝ꯫ ꯁꯣꯝꯗ ꯌꯨꯝ ꯑꯃꯗ ꯀꯨꯟꯗꯥꯂꯩ ꯆꯪꯉꯛꯏ꯫ ꯌꯨꯝꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯣꯟꯒ ꯂꯪꯈꯥꯏꯅꯔꯒ ꯈꯠꯅꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯕꯗ ꯏꯃꯨꯡꯗꯒꯤ ꯈꯨꯖꯥꯏ ꯑꯃ ꯁꯨꯃꯥꯡ ꯇꯥꯅ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄꯗ ꯀꯨꯟꯗꯥꯂꯩꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯀꯥꯡ ꯂꯥꯎꯅ ꯄꯥꯜꯂꯤ꯫ "ꯑꯌꯣ! ꯑꯌꯥ! ꯑꯁ, ꯑꯩ ꯁꯤꯔꯦ! ꯀꯩꯅꯣ ꯈꯨꯖꯥꯏꯁꯦ? ꯏꯃꯨꯡꯗꯒꯤ ꯁꯤ ꯇꯥꯅ ꯂꯪꯊꯣꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯣ? ꯑꯩ ꯂꯥꯛꯑꯦ ꯈꯪꯕꯒꯤ ꯊꯑꯣꯏꯅ ꯇꯧꯔꯤ ꯖꯥꯠꯂꯣ? ꯑꯣ ꯏꯅꯦ, ꯊꯣꯛꯂꯛꯑꯣ! ꯑꯩ ꯂꯥꯛꯏꯌꯦ, ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ!" "ꯑꯩ ꯀꯅꯥꯅꯣ?" "ꯀꯨꯟꯗꯥꯂꯩ, ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?"
ꯀꯩꯅꯣꯏꯅꯦ ꯅꯨꯡꯇꯤꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯏ ꯈꯪꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯈꯨꯖꯥꯏꯅꯦꯅ ꯊꯤꯕꯥꯏ ꯀꯣꯟ ꯃꯥꯟꯕꯁꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯁꯨ ꯊꯣꯝꯗꯠꯄꯤꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯩ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜꯒ ꯂꯩꯇꯦ ꯀꯨꯟꯗꯥ ꯂꯩ 이와 ꯉꯥꯎꯕꯁꯤꯅ ꯁꯦꯜ ꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯇꯧꯔꯝꯕꯗ ꯉꯥꯏꯔꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯀꯣꯜꯂꯤꯛꯀ ꯂꯣꯏꯅ ꯂꯪꯈꯥꯏꯕꯅꯤ ꯅꯪꯁꯨ ꯈꯨꯖꯥꯏꯗꯨꯅ ꯄꯥꯜꯂꯦ ꯈꯪꯉꯗꯤ ꯅꯌꯨꯝꯗ ꯀꯣꯛ ꯍꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯣꯡꯃꯒꯤ ꯁꯦꯟꯗꯣꯏ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯧꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯅꯪꯁꯨ ꯋꯥꯖꯥꯎꯗꯤ ꯐꯖꯅ ꯉꯥꯡꯉꯤꯅ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯇꯦꯊꯥꯁꯟꯅꯔꯒ ꯍꯧꯖꯤꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯛꯄꯗꯨꯗꯤ ꯇꯧꯅꯨꯍꯦ ꯅꯣꯡꯃꯒꯤ ꯁꯦꯟꯗꯣꯏ ꯂꯧꯗꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯩꯅ ꯎꯐꯝ ꯊꯣꯛꯇꯦ ꯀꯥꯏꯅ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜ ꯂꯩꯇꯦ ꯀꯨꯟꯗꯥ ꯂꯩ ꯊꯨꯟꯗ ꯊꯥꯡ ꯌꯥꯜꯂꯁꯨ ꯊꯣꯛꯂꯔꯣꯏ ꯂꯩꯇ꯭ꯔꯁꯨ ꯄꯨꯊꯣꯔꯛꯑꯣ ꯂꯧꯔꯝꯗꯥꯏꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯉꯁꯤꯒꯤ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯅꯩꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯗꯧꯔꯤꯕꯅꯤ ꯂꯩꯌꯣ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯗꯤ ꯁꯦꯜ ꯂꯩꯇꯦ ꯂꯩꯔꯗꯤ ꯉꯁꯥꯏꯅ ꯄꯤꯔꯒ ꯊꯥꯗꯣꯔꯛꯑꯅꯤ ꯅꯁꯛꯅꯦꯅ ꯑꯩꯈꯣꯏꯗ ꯂꯣꯏꯕ ꯑꯣꯛꯇꯨꯅ ꯍꯦꯟꯅ ꯐꯖꯩ ꯏꯁ ꯑꯃꯨꯛꯀꯁꯨ ꯅꯣꯛꯀꯦ ꯌꯣ ꯃꯆꯤꯟꯖꯥꯛ ꯐꯥꯎ ꯄꯤꯖꯅꯤ ꯈꯪꯗꯈꯩ ꯁꯤꯔꯤ ꯌꯥꯡꯒꯪ ꯑꯣꯜꯂꯒ ꯂꯩꯕ ꯑꯣꯛ ꯃꯌꯥꯡ ꯀꯪꯕꯤꯗꯨꯒ ꯑꯍꯥꯎꯕꯗ ꯆꯥꯔꯒ ꯂꯩꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯤ ꯀꯨꯟꯗꯥ ꯂꯩ ꯑꯩꯒꯁꯨ ꯆꯥꯡꯗꯝꯅꯔꯛꯏꯕ ꯀꯥꯟꯅꯔꯣꯏꯅꯦ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯨꯟꯗꯥ ꯂꯩ ꯅꯪꯒꯤ ꯕꯨꯙꯤꯗꯨꯁꯨ ꯂꯤꯁꯤꯜꯂꯛꯄꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯆꯠꯂꯣ ꯍꯌꯦꯡ ꯄꯤꯈꯠꯂꯛꯑꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯂꯩꯇꯦꯕ ꯆꯠꯂꯣ ꯌꯥꯔꯦ ꯋꯥꯏ ꯇꯥꯁꯤꯟꯒꯦ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯆꯠꯂꯣꯕ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯆꯠꯂꯣꯏ ꯑꯩ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯐꯥꯎ ꯆꯠꯂꯣꯏ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯁꯦ ꯑꯗꯨꯋꯥꯏꯗ ꯆꯥꯏꯔꯤꯗꯣ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎꯔꯛꯑꯣ ꯏꯊꯟꯇ ꯇꯧꯔꯗꯤ ꯀꯨꯏꯔꯅꯤ ꯅꯔꯥꯏꯕꯛꯇ ꯊꯣꯝꯗꯠꯄꯨ ꯈꯨꯖꯥꯏꯒꯗꯣ ꯈꯨꯟꯖꯜꯂꯛꯑꯣ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯌꯦꯅꯈꯥꯗꯒꯤ ꯎꯔꯣꯡ ꯁꯨꯝꯆꯤꯠ ꯑꯃ ꯂꯧꯔꯨꯔꯒ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ ꯀꯨꯟꯗꯥ ꯂꯩꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯗ ꯂꯣꯏꯅ ꯁꯤꯠꯆꯤꯜꯂꯛꯄꯗꯨꯗ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯂꯩꯊꯣꯛꯏ ꯏꯅꯦꯒꯤꯁꯤꯗꯤ ꯊꯑꯣꯏꯅ ꯇꯧꯕ ꯃꯥꯟꯁꯤꯜꯂꯦꯗ ꯑꯩꯗꯤ ꯋꯥꯏ ꯇꯥꯁꯤꯟꯕꯅꯦ ꯁꯦꯜꯗꯨ ꯉꯁꯤ ꯂꯩꯇꯦ ꯍꯌꯦꯡ ꯄꯨꯟꯅ ꯄꯤꯔꯒꯦ ꯍꯥꯏꯔꯦꯗꯅ ꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯁꯤꯠꯆꯤꯜꯂꯛꯄ ꯇꯥꯕꯅꯤ ꯅꯁꯥ ꯈꯪꯅ ꯊꯣꯛꯈ꯭ꯔꯣ ꯐꯩ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯐꯨꯒꯠꯂꯒ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯨ ꯂꯧꯔꯝꯗꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯁꯤꯟꯅꯗꯅ ꯄꯤꯔꯝꯗꯥꯏꯗꯅ ꯈꯪꯁꯤꯟꯅꯗꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯛꯊꯤꯕꯤ ꯍꯥꯏꯁꯤꯅꯤ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯥꯒꯤ ꯃꯁꯛꯅ ꯌꯦꯡꯗꯈꯩ ꯑꯩꯉꯣꯟꯗ ꯁꯛꯊꯤꯕꯤ ꯀꯥꯏ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯃꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏ ꯃꯁꯤ ꯑꯁꯨꯃꯥꯏꯅ ꯁꯦꯟꯗꯣꯏ ꯈꯔ ꯈꯣꯝꯃꯒ ꯃꯄꯨꯟꯁꯤꯁꯦ ꯂꯣꯏꯈ꯭ꯔꯗꯧꯅꯤ ꯁꯛꯇꯥꯁꯤꯗꯒꯤ ꯑꯔꯦꯝꯕꯒꯤ ꯁꯦꯜ ꯂꯧꯔꯝꯃꯤ ꯑꯩ ꯑꯇꯩ ꯌꯨꯝ ꯈꯔꯗꯒꯤꯁꯨ ꯁꯦꯜ ꯈꯣꯝꯂꯨꯔꯒ ꯀꯨꯟꯗꯥ ꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥꯅ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯈꯥꯎꯗ ꯍꯥꯞꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯔꯤ ꯃꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒ ꯆꯐꯨ ꯊꯥꯡꯒꯠꯂꯤ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯆꯤꯟꯗꯨꯅ ꯈꯨꯡꯃꯨꯛ ꯇꯨꯝꯊꯣꯛꯂꯒ ꯁꯦල් ꯃꯁꯤꯡ ꯊꯤꯔꯤꯗꯨꯕꯨ ꯅꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯇ꯭ꯔꯁꯨ ꯐꯖꯅ ꯑꯗꯨꯝ ꯊꯤꯌꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯏꯃꯥ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯣ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯁꯦꯜꯒ ꯇꯥꯍꯧꯔꯕ꯭ꯔꯣ ꯇꯥꯍꯧꯗꯦ ꯃꯤ ꯑꯅꯤ ꯁꯦꯜ ꯄꯤꯔꯛꯇꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯁꯤꯡ ꯊꯤꯔꯒ ꯊꯝꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯑꯅꯤꯗꯣ ꯍꯌꯦꯡ ꯐꯨꯒꯠꯂꯒ ꯄꯤꯔꯛꯇ꯭ꯔꯕ ꯃꯣꯏ ꯌꯨꯝꯗꯨꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯔꯒ ꯂꯥꯛꯇꯣꯏꯅꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯕ ꯇꯥꯕꯅꯤꯅꯦ ꯈꯔ ꯑꯃꯅ ꯁꯦꯜ ꯅꯨꯡꯉꯥꯏꯅꯤ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕꯒ ꯌꯥꯎꯏ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃꯠꯇ ꯄꯤꯔꯔꯣই ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗ ꯂꯣꯏꯅ ꯄꯤꯕꯅ ꯐꯔꯦ ꯉꯁꯥꯏꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯨꯗꯒꯤ ꯍꯧꯔꯒ ꯕꯦꯝꯃ ꯅꯪꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯃꯥꯏꯗꯤ ꯐꯖꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦꯍꯦ ꯑꯁ ꯇꯥꯅꯤꯡꯗꯦꯁꯦ ꯅꯣꯏꯅ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗ ꯌꯥꯝ ꯉꯥꯎꯖꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯈꯩꯁꯨ ꯋꯥꯡ ꯆꯥꯎꯔꯗꯅ ꯂꯣꯏꯅ ꯐꯖꯩ ꯑꯩꯗꯤ ꯃꯣꯏ ꯎꯕꯗ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯕꯅꯤ ꯅꯪꯗꯤꯅꯦ ꯍꯅꯨꯕꯗ ꯑꯣꯏꯅ ꯉꯥꯎꯗꯧꯕ ꯈꯪꯉꯕ ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯐꯖꯕꯗꯒ ꯉꯥꯎꯕꯤꯔꯨꯔꯅꯨ ꯃꯤꯅꯁꯨ ꯄꯥꯝꯕꯤꯔꯛꯑꯣই ꯁꯦ ꯅꯃꯥꯏ ꯑꯊꯤꯕꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯒ ꯊꯤꯌꯦꯗꯣ ꯍꯥꯏꯖꯧꯋꯣ ꯅꯁꯥꯅꯁꯨ ꯊꯤꯌꯦ ꯈꯪꯅ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯃꯃꯥꯅ ꯑꯁꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥ ꯂꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯅꯆꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯔꯝꯒꯅꯤ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯄా ꯐꯪꯗꯕꯒꯤ ꯊꯋꯥꯏ ꯆꯥꯛꯏꯅꯦꯅ ꯏꯊꯟꯇ ꯊꯋꯥꯏ ꯊꯥꯔꯒ ꯁꯤꯖꯈ꯭ꯔꯗꯤ ꯅꯣꯏ ꯉꯝꯍꯧꯔꯣꯏꯁꯅꯤ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯕꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯛꯎ ꯏꯊꯟꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯁꯥꯒ ꯁꯥꯒꯠꯂꯛꯄꯅꯦ ꯑꯩꯁꯨ ꯋꯥꯏ ꯀꯩ ꯏꯟꯁꯥꯡꯕꯨ ꯊꯣꯡꯗꯣꯏꯅꯣ ꯅꯪꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯁꯥ ꯑꯌꯥꯏꯕꯗꯨ ꯂꯩꯌꯦ ꯑꯗꯨꯗꯣ ꯁꯦꯠꯂꯒ ꯁꯤꯡꯖꯨ ꯑꯃ ꯐꯖꯅ ꯁꯨꯒꯦ
ꯁꯧꯒ꯭ꯔꯤ ꯑꯃ ꯆꯝꯅ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯂꯨꯒꯦ ꯑꯗꯨꯒ ꯌꯥꯎꯁꯤꯜꯂꯛꯑꯒꯦ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯨꯟꯗꯥꯂꯩꯁꯨ ꯏꯁꯧ ꯂꯥꯡꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯖꯕ ꯅꯠꯇꯦ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯃꯇꯝ ꯈꯔ ꯅꯥꯊꯩꯈꯤꯕꯅꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯍꯦꯟꯕꯗꯨ ꯃꯃꯥꯟꯅꯕ ꯀꯣꯔꯧꯒ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯏ ꯀꯨꯟꯗꯥꯂꯩꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯜ ꯆꯪꯐꯝꯗ ꯂꯩꯍꯧꯕꯗꯨ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩ ꯇꯨꯡꯗꯒꯤ ꯊꯣꯏꯍꯦꯟꯕꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯆꯦ ꯀꯅꯥ ꯑꯩꯃ ꯑꯌꯨꯛꯁꯤꯗ ꯂꯥꯏꯔꯦꯝꯕ ꯊꯣꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯑꯣꯏꯔꯤꯖꯥꯠꯂꯣ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯛꯀꯁꯦ ꯄꯥ ꯑꯩꯗꯤ ꯄꯥ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯑꯊꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯊꯤꯈ꯭ꯔꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯆꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯌꯦꯡꯅꯩ ꯀꯣꯔꯧꯅ ꯁꯤꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯃꯥꯒꯤ ꯅꯣꯛꯂꯛꯄꯒꯤ ꯁꯛꯁꯤꯗꯤ ꯃꯪꯗꯒ ꯎꯔꯗꯤ ꯈꯪꯅ ꯁꯤꯗꯧ ꯃꯥꯜꯂꯤ ꯀꯥꯏꯗꯒꯤ ꯍꯨꯠꯆꯤꯜꯂꯒ ꯁꯦꯜ ꯄꯨꯔꯣꯏꯅ ꯅꯪꯕ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ ꯃꯤꯠ ꯅꯥꯒꯁꯦ ꯆꯠ ꯎꯏꯁꯤꯜꯂꯒꯅꯤ ꯑꯩꯅ ꯁꯦꯜ ꯄꯨꯔꯤꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯃꯊꯟꯗ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯀꯣꯔꯧ ꯅꯪ ꯑꯝꯇ ꯀꯧ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗ꯭ꯔꯤ ꯑꯩꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯛꯇ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯀꯧ ꯌꯥꯕꯗꯨꯕꯨ ꯑꯣꯏꯖꯦ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩ ꯈꯪꯂꯒ ꯃꯊꯟꯇ ꯇꯨꯁꯤꯜꯂꯤ ꯅꯣꯛꯂꯝꯕꯗꯨꯁꯨ ꯇꯞꯅ ꯍꯟꯖꯤꯜꯂꯒ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯄ ꯍꯧꯔꯛꯂꯕ ꯀꯨꯟꯗꯥꯂꯩ ꯅꯣꯛꯁꯤꯟꯅꯔꯒ ꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯅꯪꯗꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯈꯣꯟꯖꯦꯜ ꯌꯥꯝ ꯍꯧꯏꯅ ꯑꯩꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯈꯣꯟꯖꯦꯜ ꯍꯧꯒꯦꯅ ꯌꯦꯡꯊꯣꯛꯄꯅꯤꯗ ꯀꯅꯥꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯌꯦꯡꯉꯣ ꯑꯩꯁꯦ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤꯁꯤ ꯎꯔꯕ꯭ꯔꯥ ꯑꯩ ꯆꯤꯡꯈꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯦꯅꯦ ꯖꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯅꯥꯎ ꯆꯤꯡꯈꯠꯆꯒꯦ ꯀꯗꯥꯏ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯑꯣꯏꯃ ꯑꯩ ꯆꯤꯡꯈꯠꯂꯦ ꯏꯁ ꯃꯈꯨꯠ ꯀꯥꯁꯤꯗꯤ ꯀꯌꯥꯗ ꯃꯣꯜꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯀꯨꯟꯗꯥꯂꯩꯅ ꯀꯣꯔꯧꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯀꯣꯔꯧꯁꯨ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯔꯤꯕꯤꯗꯨꯅ ꯄꯥꯏꯁꯤꯟꯕꯗꯨ ꯀꯟꯈꯤꯕꯅ ꯁꯠꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯀꯨꯟꯗꯥꯂꯩꯒꯤ ꯑꯊꯤꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯒ ꯀꯣꯔꯧꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯅꯁꯨ ꯆꯤꯡꯈꯠꯄꯤꯔꯒ ꯀꯩꯅꯣ ꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯊꯝꯃꯤꯁꯤꯕꯣ ꯊꯣꯏꯍꯦꯟꯕ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯝꯇꯗꯤ ꯇꯧꯗ ꯏꯆꯦ ꯏꯆꯦ ꯏꯃꯥꯟꯅꯕꯒꯤ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯔꯣ ꯑꯍꯥꯟꯕꯒ ꯂꯥꯛꯄ ꯑꯣꯏꯕꯅꯦ ꯀꯞꯅꯤꯡꯉꯝꯃꯅꯤꯌꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯊꯥꯗꯣꯛꯑꯦ ꯅꯪꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯦ ꯀꯅꯥꯒꯤ ꯑꯩꯗꯤ ꯅꯈꯨꯠꯁꯤꯅ ꯅꯨꯄꯤꯗꯧꯅ ꯊꯣꯠꯄꯗꯨꯗ ꯄꯥꯏꯁꯤꯟꯕꯅꯦ ꯑꯩꯒꯤ ꯈꯨꯠꯇꯤ ꯅꯪꯗꯧꯅ ꯃꯣꯟꯒꯤ ꯐꯪꯖꯗꯕꯅꯤꯅ ꯀꯂꯛꯇꯅ ꯇꯧꯔꯤꯕ ꯖꯥꯠꯅꯤ ꯅꯣꯏ ꯑꯅꯤ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ ꯁꯤꯟꯗꯣꯏ ꯍꯨꯟꯒꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯄꯨꯒꯦ ꯍꯥꯏꯔꯤꯔꯣ ꯄꯨꯔꯔꯣꯏꯌꯦ ꯄꯨꯂꯞ ꯁꯤꯡꯗꯣꯛꯂꯒꯦꯅ ꯂꯥꯛꯆꯔꯕꯅꯤ ꯍꯥ ꯄꯨꯟꯅ ꯁꯤꯡꯗꯣꯏꯕ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯁꯦꯜ ꯁꯤꯡꯉꯩꯗꯤ ꯑꯩꯅ ꯊꯨꯅ ꯁꯤꯡꯂꯛꯇꯕ ꯌꯥꯗꯦꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈꯤꯗꯦ ꯑꯗꯣ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤꯁꯦ ꯏꯆꯦ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯕꯤꯔꯣ ꯄꯤꯔꯛꯏꯅꯦ ꯅꯪꯒꯤ ꯁꯤꯖꯤꯟꯅꯅꯕ ꯂꯣꯏꯔꯕ꯭ꯔꯣ ꯈꯔ ꯀꯨꯏꯅ ꯁꯤꯖꯤꯟꯅꯈꯣꯗꯅ ꯌꯥꯔꯅꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯦ ꯏꯆꯦꯗꯒꯤ ꯁꯦꯜ ꯄꯨꯕꯒꯤ ꯏꯃꯥꯁꯨ ꯑꯅꯥꯕ ꯈꯔ ꯐꯔꯦ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯂꯩꯕꯁꯨ ꯉꯝꯖꯕꯅꯤ ꯂꯧꯁꯤꯟꯕꯤꯔꯣ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯀꯨꯟꯗꯥꯂꯩ ꯀꯣꯔꯧꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯅꯪꯒꯤꯗꯤ ꯁꯦꯜ ꯌꯥꯔꯕ꯭ꯔꯣ ꯑꯋꯥꯠꯄ ꯂꯩꯔꯗꯤ ꯁꯦꯜꯁꯤ ꯄꯨꯈꯨꯋꯣ ꯌꯥꯔꯅꯤ ꯑꯩꯒꯤꯗꯤ ꯑꯆꯤꯟꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯕꯦꯔꯥ ꯀꯥꯔꯛꯇꯧꯔꯤꯁꯤꯗꯤ ꯂꯥꯛꯑꯣꯍꯦ ꯀꯣꯔꯧꯅ ꯊꯣꯏꯍꯦꯟꯕ ꯆꯤꯡꯗꯨꯅ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ ꯀꯨꯟꯗꯥꯂꯩ ꯃꯊꯟꯇ ꯀꯞꯅꯤꯡꯕꯒ ꯐꯥꯎꯖꯔꯛꯏ ꯁꯦꯜ ꯁꯤꯡꯂꯛꯑꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯁꯤꯡꯂꯛꯄ ꯑꯩꯅ ꯁꯥꯒꯠꯂꯨꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯒ ꯄꯨꯀꯥꯏ ꯀꯥꯏꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯀꯨꯏꯅ ꯄꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯄꯨꯈꯨꯋꯣ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯥꯏꯌꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯆꯩꯅꯥꯁꯤ ꯐꯔꯗ꯭ꯔꯣ ꯑꯁ ꯆꯥꯛꯏꯗꯀꯣ ꯑꯩꯗꯤ ꯑꯣ ꯀꯔꯤꯅꯣ ꯆꯥꯛꯏꯕꯣ ꯈꯪꯗꯦ ꯀꯩꯅꯣ ꯏꯃꯥ ꯇꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯤꯗꯧꯅ ꯉꯥꯡꯉꯛꯏꯗꯨꯕꯣ ꯂꯥꯛꯑꯗꯤ ꯋꯥꯒ ꯉꯥꯡꯗꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯃꯤꯍꯨꯜꯒꯥꯁꯦ ꯀꯣꯛꯇꯨ ꯍꯨꯟꯈ꯭ꯔꯦꯅꯦ ꯀꯩ ꯁꯥꯔꯦꯁꯦ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯕ ꯂꯥꯛꯄꯅꯤ ꯅꯊꯟꯇ ꯀꯞꯂꯤꯒ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯆꯪꯉꯛꯏꯅꯤ
Kanaduna nang nayengaga sulhauriduna ha ada nupa ani satkhrisiro natradi kanado oine masak phasaba pakhang ama sel puba lakpada sel loi singdomi ainadi khara kuina pugadra khanbani yade sel sindraba kaino singlam mamanaba sisu asin leiradi puku haibani yade ma bema nang sibo nupa phangdabagi laina nabado tawbo oireko ha tawrabro aduk kyamnasu lisinla adubu yum palaroi kaina khanba nate ni ha kaino ai siboima ai su mawano bi kaido oiningi ni siboina liningdana libra matangna matamna yadabagi likibase nangna sibo yauna nupa pamlamgani di imana khaludabani nahan khai nangna tawrido imabu wakhal nungainaba noknanaba sum tawri boiningi adugadi laina hinjillam yararoi aina satlaga nupa thidradi phangbai wa leitre ha imana ai nupa thibigi hairo asingbai roi ma haisinaba nate ko imana phagi muk tawkhidro ipam lomda satlaga ne nang mama hoi kamta tanaruge adu natradi yararoi amta khartuna tanawoi ma nupa do yam liba supamdi yamna angangoi bi supamdi aidi sida lakpa silpu balakpa pakhangdo khangidana adugumba masak matau phazaba pameba thiriba nasaktuga khumit nena lam tara musangya nakhongni na tawriduna kauna yen aribi male adugasu nupada wa pet pasai ai aphangba ma hekta da penthu kanade sak sar sila imane sak toklaga nangi nupa thiba saluge natradi ai pap ka puba tare kunda leido mamana nupa thiba satkani haibaduda harauna mang tharaga changki asumna mamana nupa ma sembiraktuna unaba satnaba loisil मागी हौनबी मिंगसेल मांगद लेपलगा सक्का सानदगै केसिंबिदु तौरी फनेक फुरितुसु मसु अयाकपा ngaktani सेटलिब ममादु कादा संगलक्लगा मसानुपीदा मुन्ना ngaiहak yengduna lei aduga tapna haire nate nangbu kiadrasu dum samna satpa yadabro kibado pakti si nasana khangjadabrei be manangbo mamana nganglibaga do tasinda khai isaiga saktuna keduna lei khoimu ni khoimu Quang riêng bờ khôi mu la 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 Phazare siyoradi aigi phazaba mai sida angaubi se kharaga thazingya hai yare thaziluranu karino se kadai pirau se sida adudagi hena kesiladi horenya khangdana siengthrani yare kesiluranu aba kainoi ma kidanga kesinge aina satoi se nupa unabani kaino maingaubido kharaga thazinggiba piro pirero yare aduna phazareba isadi samna leibaduna paksai yare kesiluranu wo pirol ka sina marol lama phazariba nasakti ata udrene iya ya draboima phanek se aina yam pamjaba hangamaru pokhaibi masuduni adagi purisina nahanwai yaksangda leikiba sangtran sangbaduni phazadrei manasa se horen nupaduna ngauzaradra Pamadraba. Oh, Pamani, soidana Pamani. Horen Kanga Sienki was soijaban. Yare, Satnaba Toro. Nangi, Satnaba Koilang Lang Basida, Imako Ngau. Satlula O. Hoi, Chatluki. Tau Yardi, Horen Yum the Halaktabra Kangpon Pima. Kana Kangba, Nupaduna se, Yaring, Mayum the Sakrasika in Harpaso. Chatluki Gama, Toe. Tori Siamun. Mawa, Sidi, Jahi Kumbama, Pangdrabanina. Nupa mo na daw rekain, haraw na siyang tokri siya. Kaya din nusirya. Maana na sumay na haraw na nupa na ba siyang toki ba siya. Som na kulgi lampak masida kung nang maza mahaw badugi makada ko'y musup hamdo na layri. Masam duso sanalek pa daw na tapnap na hali. Siyali ba kung rawa duso mabukpaw ba singkat laga siyali. Kundalay hara-haraw siya laga lakpada ko'y muphamdo na layri ba do ubada jalan badagi sap lepi. Kayo, asiki nupa siya. Asirane ay unabala isya. Imana hay na masatkiba nupado. Asirane. Kaino sidi. As ay napangaba ngakta kamay daw niya. Ay bahan kra sirane. Ay ma, utok siya. As. Bitti kadre he. Tana janglay. Koy musu pamlambadagi hawgalaklaga masamdo makut na hay pet nalaga. Ay di ngasay-dagi ngayraga layrabin. Nupi oibanina kiram kini kandoklaga. Warasuana adum ngairaba. Kuina budi ngai biram gani. Aisa loisin bada kharadi dum kuibani.
ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯉꯥꯛꯇꯪ ꯐꯝꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯕ ꯌꯥꯅꯤ ꯐꯝꯁꯦ ꯐꯝꯃꯨ ꯐꯝꯃꯨ ꯑꯩꯗꯤ ꯐꯝꯃꯤ ꯑꯣꯏꯃ ꯂꯣꯡꯉꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯄ ꯃꯈꯩ ꯐꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯉꯝꯇꯛ ꯇꯧꯕꯗꯨꯗꯒꯤ ꯂꯝꯄꯥꯛ ꯇꯥꯅ ꯃꯟ ꯌꯨꯡꯂꯒ ꯑꯣꯟꯊꯔꯛꯏ ꯈꯣꯏꯃꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯣꯛꯄ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯑꯣꯟꯊꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯧꯒꯠꯂꯣꯁꯦ ꯈꯤꯇꯁꯨ ꯌꯦꯡꯂꯒ ꯐꯝꯕꯁꯨ ꯃꯌꯥꯏ ꯉꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯝꯊꯈꯤ ꯑꯩꯌꯣꯃ ꯑꯩ ꯁꯤꯔꯦ ꯑꯁ ꯀꯣꯛꯀꯁꯦ ꯌꯨꯡꯉꯒ ꯇꯥꯔꯛꯄꯅꯤꯅ ꯅꯥꯕꯗ ꯂꯣꯏꯔꯦ ꯃꯤꯒ ꯎꯍꯧꯗꯕ ꯆꯠꯂ ꯀꯅꯥ ꯀꯅꯥ ꯎꯒꯦ ꯌꯦꯡꯉꯣ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦꯗ ꯑꯩ ꯅꯠꯇꯅ ꯑꯍꯦꯟꯕ ꯃꯤ ꯀꯅꯥꯁꯨ ꯎꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯧꯒꯠꯂꯣꯁꯦ ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯁꯨꯇꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ ꯃꯈꯨꯠꯅꯤꯅ ꯌꯣꯠꯀ ꯆꯥ ꯀꯩꯅꯣ ꯌꯣꯠ ꯀꯥꯏꯅ ꯇꯧꯔꯤꯗꯨꯅ ꯋꯥꯗꯣ ꯉꯥꯡꯒꯤꯗꯤ ꯐꯖꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯩꯅꯕꯤ ꯑꯣꯏ ꯇꯧꯔꯤꯅꯤ ꯌꯥꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯐꯝꯃꯨꯁꯦ ꯑꯁꯣꯝꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯡꯗꯅꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯝꯕꯤꯔꯨ ꯃꯍꯥꯏꯁꯦ ꯇꯣꯛꯅ ꯆꯥꯟꯅꯔꯣꯏꯗꯧꯔꯤꯗ ꯑꯅꯤꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡ ꯈꯣꯏꯃꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯕꯤꯔꯒꯦ 36 ꯆꯪꯉꯛꯏꯅꯤ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯕ ꯑꯣꯏꯗ꯭ꯔꯤꯗ 92 ꯍꯥꯏꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯁ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯂꯤꯔꯗꯨ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧ ꯂꯩꯒꯦ ꯀꯩꯅꯣ ꯑꯁ ꯌꯥꯝꯃꯦꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯥꯏꯗꯩ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕꯁꯨ ꯑꯣꯏꯗ꯭ꯔꯤꯗ ꯀꯩꯅꯣ ꯁꯣꯝꯅ ꯑꯩꯒꯤ ꯆꯍꯤ ꯈꯪꯂꯒ ꯑꯗꯨꯛ ꯆꯥꯎꯕꯤꯔꯤꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯕꯤꯒꯦ ꯊꯃꯣꯏꯗꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯁꯣꯝ ꯀꯧꯗꯦ ꯀꯨꯟꯗꯥꯂꯩ ꯀꯧꯋꯦ ꯀꯨꯟꯗꯥꯂꯩ ꯅꯅꯥꯏꯒꯤꯅ ꯈꯣꯏꯃꯨ ꯀꯧꯖꯩ ꯑꯁ ꯑꯩꯗꯤꯕꯀꯣ ꯕꯦꯕꯥꯔꯗꯣ ꯈꯣꯡꯕꯥꯟꯗ ꯄꯨꯂꯞ ꯍꯩꯗꯣꯛꯈ꯭ꯔꯦ ꯆꯨꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯌꯥꯝ ꯔꯥꯁꯤ ꯈꯪꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩꯅꯕꯤ ꯑꯣꯏ ꯇꯧꯔꯤꯅꯤ ꯁꯨꯝ ꯂꯣꯏꯅꯔꯒ ꯅꯪꯁꯨ ꯍꯩꯅꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯗꯤ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤ ꯑꯗꯨꯃꯛꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯃꯁꯤꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯁꯤꯜꯂꯛꯏꯅ ꯈꯪꯉꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦ ꯀꯨꯟꯗꯥꯂꯩ ꯅꯪꯁꯨ ꯅꯁꯛꯀ ꯆꯥꯟꯅꯗꯅ ꯏꯁꯧ ꯌꯥꯝ ꯂꯥꯡ ꯃꯥꯜꯂꯦ ꯑꯗꯨꯃꯛꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯐꯪꯗꯈꯩ ꯂꯩꯕꯤꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯐꯪꯗꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯀꯣꯏꯔꯣ ꯌꯥꯎꯅ ꯀꯣꯏꯗꯕ ꯅꯪꯒꯨꯝꯕ ꯏꯔꯤ ꯂꯤꯕ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯅꯤꯡꯗꯕ ꯏꯃꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯊꯤꯔꯒ ꯈꯪꯅꯥꯂꯤꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯍꯣꯏ ꯅꯪꯅ ꯑꯩ ꯄꯥꯝꯗꯕꯒꯨꯝ ꯑꯩꯅꯁꯨ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯊꯣꯛꯂꯛꯈꯤꯕꯗꯤ ꯑꯩꯅ ꯂꯥꯛꯈꯤꯕꯗꯤ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡꯒꯁꯦ ꯇꯅꯧꯕꯤ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯕꯤꯗꯣ ꯑꯗꯨꯝꯅ ꯁꯥꯒꯠꯆꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯦꯛ ꯎꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯅꯤ ꯀꯨꯟꯗꯥꯂꯩꯗꯣ ꯃꯁꯥꯒꯤ ꯃꯃꯥꯏꯒꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯌꯦꯡꯖꯩ ꯃꯈꯨꯠ ꯑꯔꯤꯕꯗꯨꯅ ꯄꯥꯏꯕꯗ ꯃꯃꯥꯏꯗꯨꯁꯨ ꯀꯟ ꯀꯟ ꯂꯥꯎꯏ ꯏꯀꯥꯏ ꯈꯥꯡ ꯏꯁꯧ ꯑꯣꯏꯅ ꯇꯧꯔꯛꯏ ꯑꯩꯁꯨꯅꯦ ꯌꯨꯝꯗꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯗꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯅꯠꯇꯦ ꯋꯥꯍꯪ ꯆꯥꯎꯕ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ ꯄꯥꯈꯪ ꯃꯆꯥꯗꯣ ꯑꯗꯣꯝꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯈꯣꯡꯅꯥꯡ ꯑꯔꯤꯕꯁꯤꯒꯤ ꯃꯈꯣꯡꯗ ꯐꯤꯕꯝꯗꯨꯒ ꯅꯪꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯔꯝꯕꯅꯤ ꯈꯪꯉꯕ ꯅꯪꯅ ꯎꯕ ꯍꯟꯗꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯆꯪꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯏꯕꯥꯅꯤ ꯑꯁꯥꯎꯕꯁꯦ ꯉꯥꯛꯇꯪ ꯅꯦꯝꯊꯔꯦ ꯍꯥꯏꯔꯒ ꯅꯪꯁꯨ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯊꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕꯗꯤ ꯆꯍꯤꯁꯦ 이바님은 야드르ꯕꯅꯤ ꯍꯥꯏꯖꯔꯤꯕ ꯅꯪ ꯑꯩꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯔꯤ ꯑꯗꯣ 이바ꯅꯤꯒꯤ ꯆꯍꯤ ꯃꯊꯥꯁꯤꯗ ꯐꯪꯕꯒꯤ ꯑꯁꯥꯗꯤ ꯅꯦꯝꯃꯤ ꯍꯥꯏꯔꯤꯕ ꯅꯪ ꯑꯩ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯪ ꯈꯟꯊꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯁ ꯑꯩ ꯅꯪꯒ ꯀꯌꯥ ꯆꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯅꯪꯁꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯁꯥꯒꯤ ꯈꯟꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯃꯤꯉꯣꯟꯗ ꯊꯦꯝꯖꯤꯟꯅꯕ ꯑꯃ ꯇꯧꯔꯤ ꯀꯩꯅꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩ ꯁꯥꯔꯛꯏꯁꯦ ꯐꯥꯒꯤꯔꯣ ꯅꯪꯒꯤ ꯐꯪꯗꯕꯒꯤ ꯃꯤꯡꯆꯠꯇꯣ ꯀꯣꯛꯅꯅꯕ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯋꯥꯈꯜ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯑꯩ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏ ꯆꯥꯟꯅꯗꯕ ꯍꯥꯏꯕꯨ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ ꯁꯨꯛꯆꯥꯟ ꯆꯥꯟꯅꯔꯣꯏ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯪ ꯑꯩ ꯋꯥꯈꯜ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯦ ꯑꯩꯁꯨ ꯆꯍꯤꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤ ꯅꯪꯅ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯂꯩꯔꯗꯤ 이바님ꯃꯛ ꯐꯪꯗꯅ ꯄꯨꯟꯁꯤ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯒꯦ ꯇꯧꯏ ꯑꯗꯣ ꯅꯪꯒꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯅꯪꯒꯤ ꯀꯣꯛꯇꯥꯗꯣ
ꯑꯩꯒ ꯆꯥꯟꯅꯔꯣꯏ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯑꯩ ꯑꯃ ꯂꯩꯔꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯂꯧꯁꯤꯜꯂꯒꯦ ꯈꯟꯕꯗꯨꯗꯤ ꯇꯧꯅꯨ ꯈꯣꯏꯃꯨ ꯊꯦꯝꯕꯗ ꯌꯥꯔꯛꯇꯕꯗꯨꯗ ꯈꯤꯇꯪ ꯁꯥꯎꯒꯠꯂꯛꯏ ꯐꯔꯦꯅꯦ ꯅꯪꯅ ꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯄꯥꯝꯗ꯭ꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯀꯩꯅꯣ ꯍꯥꯏ ꯑꯩꯅ ꯄꯥꯝꯕꯁꯦ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯅꯈꯤꯕ ꯀꯩꯒꯨꯝꯕ ꯂꯝꯕꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯁꯨ ꯁꯛ ꯈꯪꯅꯗꯕ ꯌꯦꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛꯅꯛ ꯍꯥꯏꯒꯠꯄ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯅꯪꯒꯨꯝꯕ ꯋꯥ ꯄꯦꯠꯄ ꯅꯨꯄꯤ ꯂꯧꯒꯗꯕꯒꯤ ꯁꯔꯨꯛ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤ ꯌꯦꯡꯂꯒ ꯄꯨꯟꯁꯤ ꯂꯦꯟꯈꯤꯒꯦ ꯂꯦꯟꯀꯣ ꯆꯍꯤꯗꯨꯅ ꯍꯅꯨꯕ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯒꯨꯝꯕꯁꯨ ꯐꯪꯗ ꯍꯥꯏꯗꯤ ꯅꯊꯃꯣꯏꯗꯣ ꯃꯣꯟ ꯏꯁꯦꯡ ꯁꯦꯡꯗꯕꯅꯤꯅ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯣ ꯌꯦꯡꯂꯒ ꯅꯄꯨꯟꯁꯤ ꯈꯔ ꯂꯦꯟꯃꯤꯗꯣ ꯂꯦꯟꯖꯔꯨꯔꯣ 이베마 ꯅꯪꯁꯨ ꯅꯋꯥ ꯅꯥꯏ ꯈꯪꯉꯣꯏ ꯑꯗꯨꯝ ꯂꯩꯔꯒ ꯅꯨꯄꯥꯗ ꯋꯥ ꯄꯦꯠꯂꯗꯤ ꯅꯨꯄꯥ ꯐꯪꯉꯣꯏ ꯐꯪꯗꯕꯁꯨ ꯑꯣꯏ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯖꯨꯔꯥ ꯁꯦꯝꯍꯧꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯥꯝꯅꯗ꯭ꯔꯁꯨ ꯃꯤꯠ ꯎꯁꯤꯟꯅꯔꯒ ꯑꯔꯤꯕ ꯐꯝꯊꯣꯜꯁꯦ ꯀꯣꯛꯍꯟꯁꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯗ꯭ꯔꯕꯅꯤ ꯇꯣꯛꯆꯔꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯛꯇꯥꯗꯨꯒ ꯅꯦꯠꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯗꯤ ꯀꯂꯛ ꯄꯦꯜꯂꯤ ꯈꯣꯏꯃꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯨꯟꯗꯥꯂꯩ ꯃꯌꯨꯝꯗ ꯇꯞꯅ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ मागी खंगनब नुपी खैगा चटमीनबदो कुंदालई नोकफेट तौरगा येंगी कयादा हराउना चटमीनैनो येंगुने असुमना इंखलक्प मतमसिदा नुपा कोइहौद्रबनिना हौजिकता कयादा चाइबा हो हो नोकमिनरगा चटमीनो नो नो नाखुत कादो समनो लेसाबी मना कइनो मसिगी नुपीसिना अखोइदा मुन्ना येंगैसिबो मथंदगा नोकचबिगे तौइनी मसक्सिगा शेटलिबो फिरोलगी मसुसिगा अरेबी नुपा फंगदबी ओइ जालोसिबो मसक्से हैनदेबो चलसि लाओ माने येंगिसे अइदा नति नंगदने माइसि नंग पामिजा मसक्सिगा तौरिसे हैनद्रे याम खरदुना चलोसि अनिदु इना इनादना खरथुना चटखि कुंदालई मंगका थांगतलगा अनिदुदा येंगलगा हाइमा मखुत समनरगा चेलो हाइरगा कैदौरे नखुत पाउ समनद्रदि अस यारोइदा नोयेनिगे नुसिनबदो कया यादेको नुपीदुनगा अइ ओइरमु मखुत्तुदा ता पाइसिलगा समजल्लदौ यादे नोइगी रांगसे अइ कया याबो ओइदे ए कनानो सिदैसिदे कैनो असिदे अइगी नाक्ता सेलबुबा लांबा पाखंग मसक फसबदु नत्रा मागी मनाक्ता चटलिबा पिक्तक तौबी मसक नुसिबिसिना मागी नुसिनबा नुपी ए कैनो मसक अनिसे अतोमा सानरेदा नुपीसिना अइ ओइरमदे कयादा नुंगाइरगदबा मखुत्का समनैने याम नुसिनरबा जानो मोयनिसे थोयेनबगी मनाक वाइदा कुंदालई तपना सुम संगसिलै मीना नुसिना वरी सानरगा नोकलगा लाकपदुगी ममांगदुदा कुंदालईगी फिबमदुगा संगसिलकपदुदा नुपीदुदी खंगलगा थोयेनबगी पाम्बोमदु कोनसिली इचे कदाई चटपिरुबन हा अइसे असिदा थबक अमा चलुबा नंगबु कदाई चलिनो चुमना नखोय वरी सारगा चलिबा हाइदुरा होय नहान खै थबक चिनबगी इबानीसु उनबा फंगलुद्रे अदुना सुम कोइथोकपला अमनी कोइमिनो वरीगदो नुंगाइबा सारगा चटमिनो चही नौरिङैदने नसा नसा यानरगा लुहोंगनौको लिसिलादी फरक ताजरक्सनी होइजे अदुदी अखोय अमु चलुखिगे कयादा फजरिबा नुपासु नुपीसु अनिमक लोनेक फजै अस याम हाइनद्रेबो थाथोयेनबा कनानो सिबो अखोय मांगसिदा थाचिलगा सुम लैरिसि कइगिनो ngauro जानो सिबो मथनदसु पंगांगदा ngangi खंगदा ngaurubagin lau thairaga sasi अनिदु थाइदोकलगा चटखि नुपीदुना साउरपना ओंथोकलगा कुंदालैदगा येंगलमि मोनजंग अमदा नोकलगा येंगलंबा कुंदालैदो वखल लाक्लदुना फेट लैथोकलगा मयुमदा लाई ममासु थोंगालदा ngaiduna लैरमि मसा नुपीना साउंगना फ्रिंग फ्रिंग चोंगलगा लाकपदुदा हंगलाई हाय कैदौरे चटखिबदना हराव हराव चटखरगा हलकपदना कौजेंगदौना सोंग सोंगदना लाइसे कैदौरगे नुपानिना इमाना सेमैदो काइदगिनो वखलसु जानदे अरेंबदा मागा लैमिनब्रा हाइबबु सोइदना सिनबु सोइरो तोए अइना ngамोइना हाइदोमनि मसकनिना सन लेकपे हेक मालदना नंगा जानबदी अदुनतना लैतेन्या नंगना पांबा हौजिकानगी मसक फजबा पाखंगदुदी माइ माइ खंगनबा लोइ लैनै अदुगा नंगसु पांबिरोय ओ पामद्रसनो अइ तोगे अइने नुपागा फंगद्रसु तोके इमागी कुंदालैया चही मतादुगा नंगने नुपादा सिलहाव याम थीगनु इमाना सिलिबा नुपादो खरा लीरसु मबुक मपाउदी अदुम फाबने नावादी नाइनिंगे अमा फंगी कांदुदा खंगना होगी हाइद्रदना
ꯀꯔꯤ ꯍꯥꯏꯔꯒ ꯍꯜꯂꯛꯏꯕ? ꯑꯩꯒ ꯅꯪꯒ ꯃꯥꯏ ꯆꯥꯟꯅꯔꯣꯏ, ꯇꯣꯛꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨꯅꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯄꯤꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯂꯥꯛꯏ꯫ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗꯒꯤ ꯊꯃꯣꯏ ꯀꯥꯏꯌꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯑꯗꯨꯗꯨꯕꯨ ꯑꯩꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯦꯅ ꯅꯣꯟꯖꯔꯒ ꯂꯩꯈꯤ ꯇꯥꯔꯦ꯫ ꯐꯪꯗ꯭ꯔꯁꯨ ꯇꯣꯛꯁꯅꯨ, ꯑꯩꯅꯦ ꯉꯁꯤꯗꯩ ꯅꯨꯄꯥꯒ ꯑꯝꯇ ꯊꯤꯔꯔꯣꯏ꯫ ꯍꯣꯏ, ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯄꯤꯔꯒꯗꯤ ꯐꯩꯀꯣ, ꯑꯗꯨ ꯅꯠꯇꯅ ꯑꯔꯤꯕ ꯅꯨꯄꯥꯗꯒꯗꯤ ꯍꯟꯅ ꯌꯦꯡꯉꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯟꯗꯥ ꯂꯩ ꯆꯪꯈꯤ꯫ ꯃꯃꯥꯁꯨ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯗꯤ ꯆꯍꯤ ꯅꯧꯔꯤꯉꯩ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯄꯥꯜꯍꯧ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯍꯤ ꯌꯥꯝꯖꯜꯂꯛꯑꯒ ꯐꯪꯅꯤ ꯀꯥꯏꯗꯨꯗꯤ ꯈꯟꯅꯔꯨꯔꯅꯨꯍꯦ꯫ ꯆꯍꯤꯗꯣ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯆꯥꯟꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯥ ꯋꯥꯈꯜ ꯇꯥꯖꯧ꯫ ꯁꯣꯝꯗ ꯈꯣꯏꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯦꯡꯅꯩ꯫ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯎꯅꯕ ꯆꯠꯅꯤ ꯍꯥꯏꯔꯝꯗꯥꯏ, ꯀꯩ ꯍꯥꯏꯅꯔꯒꯦ?" "ꯏꯇꯥꯎ, ꯌꯥꯗꯦꯗ, ꯑꯔꯤꯕꯤ ꯑꯃ ꯊꯣꯛꯆꯤꯜꯂꯛꯇꯅ ꯈꯠꯅꯔꯝꯃꯒ ꯂꯥꯛꯏꯁꯤꯅꯤ." ꯑꯩꯁꯨ ꯋꯥꯈꯜꯗꯣ ꯈꯟꯊꯔꯒ, "ꯏꯕꯥꯅꯤ ꯆꯍꯤꯁꯨ ꯂꯤꯁꯤꯜꯂꯛꯏ, ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯕꯨ ꯑꯩꯁꯤ ꯃꯥꯅ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏ ꯄꯥꯝꯗꯦ, ꯅꯠꯇꯦ ꯊꯤꯔꯤ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯅꯨꯄꯥꯁꯨ ꯆꯤꯜꯍꯥꯎ ꯊꯤꯔꯤ, ꯐꯪꯉꯣꯏ, ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯄꯥꯛꯅ ꯐꯪꯉꯣꯏ." ꯑꯃꯅ, "ꯅꯪ ꯑꯃ ꯏꯕꯣ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯃꯅꯤ, ꯈꯔ ꯂꯩꯔꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯅꯪꯒ ꯄꯨꯜꯂꯒ ꯅꯇꯥꯎ ꯁꯥꯟꯅꯕꯕꯨ ꯌꯥꯔꯛꯑꯅꯤ, ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯅꯦ." "ꯅꯨꯄꯤꯗꯨꯕꯨ ꯂꯩꯔꯗꯤ ꯑꯩꯁꯨ ꯊꯤꯔꯣꯏꯗ꯭ꯔꯣ? ꯑꯗꯣ ꯑꯩꯒꯤ ꯆꯍꯤ ꯃꯇꯥ ꯑꯁꯤꯗ ꯐꯪꯉꯔꯣꯏ. ꯅꯣꯏꯗꯧꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯊꯤꯍꯧꯕꯁꯨ ꯅꯠꯇꯦ. ꯊꯕꯛꯀꯤ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯒꯤ ꯈꯜꯂꯤꯅꯤꯅ ꯁꯦꯜ ꯇꯥꯜꯂꯤꯉꯩꯗ ꯁꯨꯃꯥꯏ ꯂꯩꯍꯧꯏ. ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯒ ꯏꯇꯥꯎ ꯁꯥꯟꯅꯕ ꯇꯥꯕ, ꯎꯄꯥꯏ ꯂꯩꯇꯦ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯣꯏꯅꯝ ꯅꯝꯗ꯭ꯔꯦ, ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯑꯒꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯗ꯭ꯔꯣ, ꯁꯦꯜꯗꯨꯗꯤ ꯀꯣꯟꯅ ꯊꯤꯔꯒ ꯇꯥꯜꯂꯁꯨ ꯌꯥꯕꯅꯦꯅ, ꯍꯥ? ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯍꯥꯟꯅ ꯇꯧꯍꯧꯋꯣꯅ. ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯔꯗꯤ, ꯁꯦꯜ ꯄꯨꯊꯣꯛꯑꯗꯤ ꯅꯨꯄꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯆꯅꯤꯗꯥꯏ." "ꯀꯗꯥꯏ ꯍꯧꯖꯤꯛꯇꯤ? ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯑꯕꯣ?" "ꯑꯣ, ꯂꯥꯛꯇ꯭ꯔꯦ. ꯃꯤ ꯑꯇꯩꯒꯤꯗꯤ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯤꯔꯁꯨ ꯐꯪꯕ ꯑꯗꯨꯝ ꯌꯥꯎꯏ. ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯦꯟꯕ ꯇꯥꯕꯅꯤ. ꯑꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤ, ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯅꯨꯄꯤ ꯊꯤꯍꯧ, ꯂꯤꯁꯤꯜꯂꯗꯤ ꯐꯪꯗꯕꯅꯤ ꯍꯥꯏꯕꯗꯣ. ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯊꯣꯛꯂꯕ ꯀꯥꯟꯗ ꯈꯪꯉꯤ. ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ. ꯐꯪꯗꯕꯒꯤ ꯃꯩꯁꯥꯛ, ꯂꯤꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ. ꯅꯨꯄꯤꯗꯤ ꯊꯤꯅꯤꯡ, ꯂꯩꯗꯤ ꯂꯩꯇ. ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯖꯥꯠ. ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯉꯟꯇꯥꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒꯦ." ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯈꯣꯏꯃꯨꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯎꯄꯥꯏꯗꯤ ꯂꯩꯇ ꯈꯣꯏꯃꯨꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯁꯤꯃꯛꯁꯨ ꯃꯇꯥꯡꯅ ꯆꯥꯔꯤꯉꯩ ꯅꯨꯡꯁꯤ ꯏꯔꯥꯡꯗꯤ ꯌꯥꯎꯍꯧꯗ꯫ ꯆꯍꯤꯅ ꯂꯤꯁꯤꯜꯂꯛꯂꯕ ꯀꯥꯟ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯤꯡ, ꯖꯨꯔꯥ ꯁꯦꯝꯅꯕ ꯄꯨꯡꯕꯥꯗꯤ ꯂꯩꯇ, ꯂꯤꯁꯤꯜꯂꯛꯄꯅ ꯄꯤꯛꯅꯁꯨ ꯂꯨꯍꯣꯡꯅꯤꯡꯗ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯈꯟꯗꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯒꯤ ꯄꯤꯛꯏ ꯆꯥꯎꯏ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯨꯕꯅꯤ, ꯁꯦꯜ ꯌꯥꯝ ꯊꯥꯗꯕꯤꯒꯅꯨ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯏꯁꯣꯔꯅꯕꯨ ꯅꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯝꯂꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ꯫